Manipur amadi Nagaland anigi lona vadalaiba Juko Tampak amasung Kojirigi Ngamkhaigi matangda Southern Angami Youth Organization Sapona Maugi Miye Emata Angamigi Lamsingda December Taraga Mangadagi Changlakpa Yaroi Haina Atingba Tamkraba Matung Hingsagi Taudoksing Leptana Tatadakle Ngasi ayukpung ahumram taba matamda Dimapurdagi Imphal tamna thoklakpa Tata truck ama Nagaland ge ngamkhai saruk oriba Biswemada Angami ge ban saugatpani singna basingna Mei Thakhre Mei Thakhre Tata truck adugi registration number NL01Q4710 ne Gari adugi ayam basaruk Mei na Chakre Mei Thakhre gari adu Senapati district ki tadubi manake Tungam Kulen village tagi Tony Paumai apokpa sikho kauba mioi amagini haide hairiba gari asi hana kohimagi BOC manaktagi P Heso mau apokpa Pokhelon mau kauba mioi amadagi kumjan lisingani taraga mapan ki December taraga marida lupan lakh tara da leibani haide thaudogasi gi matang da TOMTV na mau police station ge OC amade Nagaland police tagi fangba paugi matung inade Ngarang ahing nongyay matung pung amarom taba matamda Sapo ge volunteer singa Nagaland Biswema village da Dimapur dagi Imphal tamda lakpa Laingoi puba Tata truck taret rom kham laga Gari sing adu gise sang sing check tobagi thabak sathake Maduda Tata truck registration number NL01Q4710 ase mau masagi mingda leirambadage atai atopa gari sing thadokraba matung Tata truck adu fazin duna thamlaba matung ngasi ayukpung ahumrom taba matamda Mei Thakhibani haire gari adu Mei Thare haibagi pau Nagaland police ki kangbuna phangbadage police ki kangbu ngasi ayukpung 3:30 rom taba matamda thodok thofum da thunglaki haire Nakal amaromda ngarang nungthil pung ahumrom taba matamdasu Sapo gi volunteer singa maugi auto thoba mau masa amasu khumuza get manakta Tamthina Phurak padagi hospital da laikan nakre haide hauzik soktuna laikan nariba mioi edugi maming Apollo chahi kuntraga manga apokpa loshi kawe maugi tadumai village tagine mahak Imphal lomdagi lakpa Nagaland gi mioi ani khujuma get fauba mahaki auto da Thinbina ba hairakpadagi thinba chatluba matamda thodok adu thokibani haire atopa thodok amadana Nagaland gi Angami area da leiba maugi imung mangagi miyoi sing Sapo gi amadi sayo gi volunteer singna tanthok rakpadagi mauda lanjal lakle mau police ki OC dagi fangba paugi matung inade maugi khunja auto driver ama Khuzuma da Phurakle haibagi pau tabadagi mau police ki kangbu mafam maduda sangsindanaba thaurang tawringaida miyoi adu mau lansin lakpadagi khudakta miyoi adu tadubi hospital da pukhatnaduna layengkhe oiraliba phibam masigi matangda state asnigi police shingi marakta pau faunaduna pamdaba thodok sing thoktanaba hotnare Serak asida ngarang nimidang Manipur lenga ki Commissioner Home T Ranjit amadi Manipur Police ki ADGPP Kailun mau dan laktuna mau gi tongan ba CSO amadi miyamga wari sanakre haire